Punapu Krumjari World War II Hauzik Fawigi Oina Ikoi Myoyogi Itihasta Kwaidigi Tamthiba War Lan Ama Oiduna Lady Chosoba City Kayama Puktum Tumki Ufulonki London Japan gi Tokyo Hiroshima Nagasaki Hamburg Berlin Chingba Kaya Ngasigi video asida Second World War gi matangda kupna khangminasi hek hobudagina loyo fawba exactly kari thokiba war asi karigi thokibano lonana masigi impact saitheng asina kari oirakiba haibna chingba kaya du in details oina ngasigi wari or video asidagi khangminasi. Du glaubst, dass ich fleißig gewesen bin, dass ich gearbeitet habe. It is difficult to track down one single event that sparked the conflict, for ultimately it was a series of events that conspired together to eventually light the flame of war. The world's most hated treaty, the Treaty of Versailles, thus starting World War II in 1939. The whole world is against Hitler and Hitlerism. Ngasigi wari asi horakibasi 1919 dagini hariba chahi asida Prithivigi ahanba lanjao First World War solution ki loinana famous peace treaty amasu sign tawlaki madubu Treaty of Versailles haina khangnari hariba treaty asida yamna maruoiba clause ama yauri madudi article 231 masin haribasi World War 1 da mahan tahan kiba mayam mangata mayam pombadugi daita responsibility asi Germany lebakna oigadabani sini hariba clause asibu war guilt clause haina su khangnai lan asida any lebak amaga oigera songna khiba adugi madugi maral asi supnagi Germany khaktanani sini tasengmadi France amadi Britain na pamlami Germany war asi maithibagi yamna chowa heavy cost ma pay tawhanba loinena makoigi mang takiba mayam pomba du Germany dagi recover tawba khomgot pasu pamlami asumna Treaty of Versailles gi matung inna Germany na $33 billion gi fine piba tarami atai country singda masi hauziki matamasida yengnaragadi $270 billion ka managadoribani paisa si asukki matik yamana Germany na masibu 2010 da khaktamak finance payment piduna loisin mangamki almost chahi chamarom changki masibu phukana bonawada mayamna khanbiramba yai hariba paisa si kadai degi laktuna piribano haina obviously lebak adudagini makoigi praja singdagi hariba fine adugi ahanba payment asi 1921 da piba hoki loinana masigi hek matung Germany da hyperinflation yamna sathiba mongda chak tang muthoki Germany gi currency asi matamduda German mark oirami matamduda makoigi currency asigi value asi yam thuna sathiba mongda antharaki mayamna tabada thajabodi watkani in the year 1922 da Berlin da bread packet amagi mamal asi 160 marks oirami adubu 1923 da same bread ki mamal asi 200 billion marks oiraki aduna makoigi economy asi pura marai chaitharaki lunena unemployment thabak phangdawagi changsu asuki matik wangkhalaki asigumba fibam tanja asidani ekoigi ngasigi wari asigi main character ama entry tarokadoribasi madude tainate Adolf Hitler ni naha oriba young political leader ama magi speech basan hadi wangangda miyambu manipulate toba pangthanba yam phajana haiba misak ama in the year 1923 da Hitler gi Nazi party na German government bu overthrow hadi namduna lokthokna bonaki coup tawduna tawbutabu hairiba attempt adu fail oiki mai dipa kide dubu masina maram oiraga Hitler gi popularity di miyam gi marakta hen hengalaki praja miyam gi marakta rumor ke amasu sandoklami madudi Germany bu embarrassment ikai firukumali internationally Germany bu ikaiba piriba humiliate tawriba si makoigi leba asida leiriba anti national elements samaj ki mayokta leba myoi kharanani haina lebak adugi miyam pumba yamna awawa mayong naringai khoirang khoisaunana leiringai matamni aduna miyambu manipulate tawba haibasi yamna laina thoklami Hitler na hairami makoigi lebak asida leiriba Jews amadi socialist people sing asigi moralni hauzik lebak asina oiri fibam asi haina mana blame torami moral sirami makoini maram oiraga Germany bu mingcha thien bani haina asumna thangnaba chahi tararom Hitler na tongan ba propaganda ka ama sandoklami media fawa pisa piduna leiraga head speech ka amasu Germany gi mafam kudingda sandoklami sigi matangda yamna details oina palaroige yamna sanglani Hitler gi oina tonganba topic amada khangminarsi matang sabada soiduna semjarke in the year 1929 da the Great Depression su thengnaki Germany da sinamaram oiraga thawak phangdabagi chang unemployment gi fibam asi hanadagi yam sathina mukena sokchalaki 1933 da Germany da mioi 6 millions haidi 60 lakhs from unemployed oiraki mioi kyama homeless
mayum makai leitaba oiraki angangsing chaba thakpa phangdabadagi siu faw yaraki sinamara moiraga 1933 da Hitler na masa matomta Germany gi dictator ni haina declare tauki lauthoki dictator haibadi political leader mani magi makutta lebaktugi power or sakti kudingmak leiba paishinba asumna magi makutta full control paisileba matung Hitler na magi German empire gi manglan adubu mangphauna na ba thabak thoramsing paikat pawraki adugumba lebak ama madu basically pure oiba subnagi Aryan race ki mioi kanglup khaktamak maduda leigedabani Jews amadi Slavics people sing yoina mafam asida changjafam leite miyam gi wakhalda hatred yaningdaba phauna Judeo Bolshevism gi conspiracy theory ama semjillami hariba conspiracy theory asigi matungina 1917 da Russian Revolution thokibadu tasengbadi Jewish na tohonbani haina claim tarami masina maram oiraga Soviet Union form toki semki haibasini in the year 1935 ta Pitribi pumbagi miyam na khangnaraki Germany gi lebaki makoi gi oiba air force amasu leire haibasi miyam na khanbiram bayai lebak kodingi magi air force or military leiba habesti normally loina leina wangaktani adubu Treaty of Versailles da condition amasu yauri madudi Germany gi oina makhoi gi oiba military amata semba form towi yaroi haina aduna Hitler na Treaty of Versailles bu form na violate torami thugairami hairiba matam asida Britain da leiba mioi kya amana khalami madudi Treaty of Versailles asida iriba sing asi Germany goina unfair oi henmali haina makoi degi asoki matik yamlaba senpam sing penalty oina laurabani na makoi gi leiba ki film asi yona sokchalik lebani haina lunana makoi gi leiba ki military fawa leibia ro haina iba haibasi khar henmali unfair oi haina khalami asumna June 1935 ta Britain na Anglo-German Naval Agreement sign taunaki masigi matungina formally recognize tauki madudi Hitler gi right leire makoi gi isingi lanmi navy semgatnabagi hauzik Germany makoi gi oina navy thamba yarare haibani adubu Germany gi hengalakliba militarization adu ubadagi France jingnaba phorami aduna alert leiba hoki France makoi gi eastern border da 450 km sangba fort lanban ama semgalakki madubu maming thon ki the Maginot line haina in the year 1938 ta Hitler magi military asi yarani fully prepare hadi same sare haina thajaraduna mana ahanba miyeng changbauki Austria bu lokchinabagi maramdi Austria country asi Hitler ki oina yam marueba must have country am oirami lokchandaba yadaba leba am oirami mana pamlami Germany lon ngang leba kudingmak amatoina punsinba adubu tasengba aimdi atopa lebak singbu magi pride mingchat kidamakta lokchinba or control tauba asi khaktanate atai lebak singdagi resources sing adubu sinaduna lokchinduna makhoi gi lebak saukharhan basisuni Hitler bu thajaba mabu basically superior ni haina khanba Aryan race ki miyosing bu mahakna Lebensraum haidi living space pi ba pamlami maramdi makoi freely lebi anaba asumna February 1938 ta Hitler na Austria gi chancellor Kurt Sasnik unarami loinana mafamdo da agreement ama nampuda sign tawlami agreement sigi matungina Hitler na pro Nazi people singbu Austrian government da achauba famsing hapsilami Austrian government infiltrate tawba loktokloksin tarami makoi gi mi singbu appoint tawduna khodamoina Dr. Hans Fisbok mabu finance minister ohelami mahak Nazi amani loinana atai jail da leiramba Nazi singbusu jail dagi thado halami asumna tha amagi manungda makoi gi condition asi out of control oiraki Austrian chancellor na khalami tasengna infiltration asidagi thingdaba yaro haina aduna mana praja miyam dagi mod oina lawbana farni haina khalami Austria independent country ama oina dum leibana fabra natragana Nazi singa punsinba asina fagadra haibasigi matangda maangna national board ama tawnaba thorang torami hariba national board asi tawgodare haibagi pawsi hek phangbaga Hitler na kudakta magi army mayam ama thajinduna Austria gi lambi singda march chalami Bina city gi manungda German gi yamlaba military thomjilaki Austrian chancellor na khud thongnaba hana sunaba pamdabadagi mahak magi fam adudagi resign tawki Hitler magi propaganda minister gi through the aranba pau fake news kya ama sandoklami madudi Vienna da riot thole loinana masi communist people singna thon mani haina maramasina Austria government na makoi gi army bu korokpani makoi gi lebak asibu ngak senba mateng pangna bugidamak haina sandoklami mathangi numitta Austrian parliament pu dissolve tawki muthatki loinana Austria maning makha tambaleba ama oikidre
karigumba makal amatagi hana sunaba amata yaudana masigi invasion asi Hitler na yam laina mai paki masigi mai pakpa asigi maramda khwadigi chawba maram amadi matamduda Hitler bu support tawba yaningba miyoi kya amasu Austria da lerami makoidu Hitler gi propaganda gi langda thuro miyoi singni makoini khalami Hitler gi invasion adu makoibu mateng pangbani haina masina makoi gi lebak adubu superpower oiraknabani haina asumna Austria khudum chalaba matung Hitler gi next target asi thangnaba lebak Czechoslovakia ni Czechoslovakia gi border me ada leba lam khara leiri Sudetenland haina khangnaba mafam aduda leiriba mising adu manungda around 30 lakhs lomdi German oirami Hitler na claim torami hariba mafam asidi sungsoi chodana makoi gi oifam thoi oisu oigani maramdi mafam asida German sing leibani na matang sida ikhogi ngasi wari asida anoba character amamuk entry tore madudi British Prime Minister Neville Chamberlain ni mahak at any cost anoba war amamuk thokpa pamlamde mana khalami Hitler na taliba demand asi pithokibana farni adu eragadi ma tuminna maraina leijakrani adu eragadi war su thoklaroi haina maram asidagi September 1938 ta Munich agreement sign tonaki masigi matung ina Sudetenland haiba jaga asibu Germany da pithoki amaromda Hitler gi maikaidigi war amuk hanna tawroi haina promise tawalami Hitler su harau na Czechoslovakia gi haiba lam saruk asibu loksinki adubu chahi ama phawwa fadringai Hitler na masigi Munich agreement asibu tugai ki March 1939 Hitler magi army mayamama puduna lemhoriba Czechoslovakia gi mapam sing loksannaba invade tawba landaba horki horokpadadi lan khara soknarami adubu Germany army na yam laina Czechoslovakia pomba loksinki loinana lebak asibu ani thona khaidoklami amana Germany gi territory oina punsinki aduga amana Nazi Klein state ama oina semki puppet sarkar ama semki Slovak Republic thonduna British Prime Minister Chamberlain mangonda heavy criticism face tawba taki matang sida Winston Churchill na haikiba famous line ama sulairi You were given the choice between war and dishonor. You choose dishonor and you will have war. Hitler gi target asi hojik next Poland amuk toroki Poland loksan nabagi damakta Hitler na kok sanarwa matung Russia ga non aggression pact sign tonaki 23rd August 1939 da chumna yengbadadi mayamna khalamba ya Hitler Soviet Union amadi communist singbu yadaba misangni aduga kamaina masi tawribunu haina masigi maram asi sumnagi Poland bu invade tawba yanabani Soviet Union su Poland gi saruk khara loksinba pamlami aduna matang asida lebak ani sigi interest asi chap manarami masigi matung 1st September 1939 Germany gi lanmi lakh tara rom Poland tamna sangsinba hoki makoina plan tarami north amadi south animaktagi attack tawba haina matang asida atai lebak sing sok oina ki angakpa phonaki UK amadi France na kalami masidi limit cross tawre yamna himankre sumai tawna Hitler na amagi matang ama lebak sing asi asum matang loksilak pataragadi khoigi number su nongmodi lakpa soira roi haina loinana malemasi kari oirakpa haina aduna aikoi makata na tolerate tawba khangsen usinadana leiba yararoi aduna UK na Hitler da ultimatum ama piki last warning oina karigumba Poland da invasion hek tarokpa taragadi aikoi nakoi Germany gi mayokta war declare tawrani laukhoklani haina Hitler na masigi ultimatum asibu ignore tawrami mawaloromde masina maram oiraga UK officially war declare tawki Germany gi mayokta masigi matungda France Australia New Zealand South Africa amadi Canada su Germany gi mayokta war declare tawki UK gi Prime Minister Neville Chamberlain na masibu radio da broadcast tawduna A state of war would exist between us. I have to tell you now that no such undertaking has been received and that consequently this country is at war with Germany. adubu haiba matamasi tasengba World War II di hodri haiba period asibu phony war hairga khangnai haibadi maming khaktagi tawba war haibadu lebak kyamana Germany gi mayokta war lauthokhiba taragasu lebak matana Poland da military support amta piramde aduga amaromda Poland gi army yamna outdated oiraba old fashion gi army oirami makoi matamdu fawda sagon lan missionary aduna Germany gi military strategy gi mayokta makoi kuina lepa fawa ngamkide kanamata makoibu kanbasu ngamkide Britain or France nasu mateng pangbala kide punna Poland gi lanmi lak tarom doirom mobilize tawki adubu German army na makoibu hapta ama faw phadringeda maithi piki asum 8 September
1939 German troops singna Poland khudum chansinki matang sida Hitler gi revolutionary warfare strategy palauba habsi yana tangai fade madubu Blitzkrieg strategy haina khangnai masigi matengna Hitler na leiba kayamabu invade tawduna loksin basungamki masigi military strategy asi speed amadi stealth asida focus tawi yamna thuna yangna enemy nation da tank sing sinaduna invade tawba masida yegnaba lebak singna kanthabagi tanja fawo phangdanaba loinana mathaklomdagina makoigi air force na thuna yangna paisilaktuna attack tawba madubuna Luftwaffe haina khangnai loinana invasion landaba si lightning speed ta yamna thuna yangna sathagani Bliss war asigi Germany meaning asi lightning haibani Hitler gi focus asi makai apik pa war sing thengnaba adugumba war yam thuna loisenba yaba hapta ama fawo yohandana magi Blitzkrieg strategy asibu maintain tawnabagi damakta German soldiers singda drug fawo kapsalami tasengmani pervitin haina khangnaba drug asi yamna common oina sinarmi matamduda haujiki matamda masibu crystal meth haina khangnari hairiba drug asi sinabana makoida chokthaba faundaba ahingda tumningba faudaba aram koran busu kya faundaba loinana chaina chaitheng naw faundaba pen reduce tawba loinana makoida tonganba confident ama masada faurame asiguma drug asi lanmi singda sinabana yam kahena advantage su fanglemi makoida masina long term gi health adi extremely harmful ojergasu masi short term gi oina lan asibu mai pakna ba soknabada yamna kanaba posa amoirame amaromda yengnabagi lanmi singna namidangda tumdana potharingai matamda somda German soldiers sing ahing nungtil khaidana animakta attack tawduna numit nini humni khaktada mafam amabu laina khudum chansin basungam lami warisigi makha tarakpada adomsu soidana khangbigani makoigi Blitzkrieg strategy asi kayam yamna successful oigi haibadu makha tarakpada Poland da invade taw matamda Germany khaktana toromde nakal amaromdagi Soviet Union asu Poland da invade tawselakhirami asumna Poland maithira matung leibak asi ani thongna split tawki khaidoki tangkhai amana Nazi Germany singi makutta duga tangkhai amana Soviet Union gi makutta leiki Soviet singi oina makhoigi invasion gi logic asi Russian revolution gi mamangda hariba area si Soviet ki oirami aduna masi makhoigi oifam thoi sini aduga amana Soviet ki perspective makhoigi miyengdagi yengba taragadi atopa country amasu leiri madu 1917 gi mamangda Russian empire gi saruk ama oiramba hariba lebak adudi atai nate Finland ni Stalin na chingna formi German hauzik Finland da attack tawrakadra haibasigi loinana Stalin na Hitler bu aduhangna thajabasu thamlamde masigi khwadigi maroiba problem masi atai natte Leningrad city mafam si Stalin na leiriba mafam ni masi subnagi 50 km khak lapnana leirami Finland border dagi aduna Finland bu Nazi Germany na occupy tawsin kiba taragadi Stalin gi mayumga yamna naksanana leirani haina khalami maramasina Hitler na Finland da attack tawrtuna loksan ringe mamangda Soviet Union na Finland da makoigi territory piu haina demand tawrami obviously Finland na maduda yaramde masidagi Soviet na makoigi military action launch tawpa hoki attack tawba hoki November 1939 da hariba lan asisu yamna lamba chadaba moiki maramdi Soviet Union gi army yam ka haina chormi Finland ga yengnabada loinana makoigi equipment kuzukulai su yamthina lingba helami adubu thajadana tha ani hena lan adu chathaki loinana Soviet ka haina khumang choksin basungam lamde finally March 1940 da battle adu loisenki loinana Moscow peace treaty sign tonaki masigi matungina Finland na makoigi 11% lam Soviet Union da piki loinana matam maduda Hitler gi target asi tasengna Finland da oiramde Norway amadi Denmark da oirami asumna April 1940 Hitler na plan tawki kamai tawduna Norway amadi Denmark bu makoigi control da thamgani haibasigi matangda April 9 1940 Hitler magi Blitzkrieg strategy sinaduna Norway amadi Denmark country anisida invade tawki haiba lanfam asisu kuina sathakide leibak anima apik pa country ngaktani kyam kuina German army gi mayokda lepangamgani asumna Norway government mathwai hingnaba chenki London tana aduga London da government in exile ama form tawki same ki Hitler na Norway da makoigi puppet pro Nazi government ama establish tawki Britain gi prime minister Neville Chamberlain magi failure adubu masana yajarami makoigi manak nakpada leiba country singbu German gi invasion dagi kanbangam dabagi aduna mahak 10 May 1940 da prime minister from dagi resign tawki asumna mahak ki mohot sinboina prime minister oinaba the infamous Winston Churchill bu khanki haiba
ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯍꯤꯠꯂꯔꯅ ꯐ꯭ꯔꯥꯟꯁ, ꯕꯦꯜꯖꯤꯌꯝ, ꯅꯦꯗꯔꯂꯦꯟ ꯑꯃꯗꯤ ꯂꯛꯖꯝꯕꯔꯒ ꯑꯁꯤꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯂꯣꯟꯁ ꯇꯧꯈꯤ꯫ ꯃꯁꯤ ꯑꯣꯜ ꯑꯥꯎꯠ ꯋꯥꯔ ꯗꯤꯛꯂꯦꯌꯔ ꯇꯧꯕꯅꯤ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯛꯈꯤ ꯍꯤꯠꯂꯔ ꯍꯧꯖꯤꯛ ꯋꯥꯔ ꯑꯁꯤ ꯂꯦꯞꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯅ ꯍꯥꯟꯅ ꯄꯟꯖꯈꯤꯕ ꯐ꯭ꯔꯥꯟꯁꯅ ꯂꯥꯟꯕꯟ ꯑꯃ ꯃꯦꯒꯤꯅꯣꯠ ꯂꯥꯏꯟ ꯁꯥꯔꯒ ꯊꯝꯃꯦꯅ ꯃꯈꯣꯏꯗ ꯍꯤꯠꯂꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯍꯥꯟꯅꯗꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯃꯗꯨ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔꯗ ꯂꯩꯕ ꯋꯥꯜ ꯑꯗꯨꯗ ꯐ꯭ꯔꯦꯟꯁꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ꯫ ꯕꯦꯜꯖꯤꯌꯝ ꯑꯃꯗꯤ ꯂꯛꯖꯝꯕꯔꯒ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯕꯣꯔꯗꯔꯗ ꯑꯦꯂꯥꯏꯠ ꯐꯣꯔꯁꯦꯁꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯤꯠꯂꯔꯅ ꯃꯥꯒꯤ ꯇ꯭ꯔꯦꯗꯃꯥꯔꯛ ꯕ꯭ꯂꯤꯁꯀ꯭ꯔꯤꯒ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯐꯥꯏꯇꯔ ꯑꯃꯗꯤ ꯕꯣꯝꯕꯔ ꯑꯦꯌꯔꯀ꯭ꯔꯥꯐ 1000 ꯍꯦꯟꯕꯅ ꯅꯣꯡꯊꯛꯇ ꯑꯗꯨꯒ ꯃꯈꯥꯗꯅ ꯑꯔꯥꯎꯟ 30 ꯂꯥꯈ ꯖꯔꯃꯟ ꯁꯣꯜꯖꯔꯁꯤꯡ ꯑꯣꯐꯦꯟꯁꯤꯞ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯕꯦꯇꯜ ꯑꯣꯐ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯖꯔꯃꯟ ꯇ꯭ꯔꯨꯞꯁꯤꯡꯕꯨ ꯒ꯭ꯔꯨꯞ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ, A, B ꯑꯃꯗꯤ C ꯍꯥꯏꯅ꯫ ꯒ꯭ꯔꯨꯞ Bꯒꯤ ꯃꯊꯧ ꯑꯁꯤꯅ ꯅꯦꯗꯔꯂꯦꯟꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯜꯖꯤꯌꯝꯗ ꯆꯠꯇꯨꯅ ꯑꯦꯂꯥꯏꯠ ꯐꯣꯔꯁꯦꯁꯁꯤꯡꯒ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯕ꯫ ꯒ꯭ꯔꯨꯞ Cꯒꯤ ꯃꯊꯧ ꯑꯁꯤꯅ ꯃꯦꯒꯤꯅꯣꯠ ꯂꯥꯏꯟꯗ ꯆꯠꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯒ꯭ꯔꯨꯞ Aꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯀꯔꯤ? ꯃꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯪꯅꯤꯡꯂꯝꯒꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯒ꯭ꯔꯨꯞ A ꯑꯁꯤꯅꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯗꯤ꯫ ꯒ꯭ꯔꯨꯞ Cꯒꯤ ꯃꯦꯒꯤꯅꯣꯠ ꯂꯥꯏꯟꯗ ꯇꯧꯒꯗꯕ ꯑꯦꯇꯦꯛ ꯑꯗꯨ ꯁꯨꯞꯅꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯇꯧꯅꯕꯅꯤ, ꯃꯔꯝꯗꯤ ꯒ꯭ꯔꯨꯞ Aꯅ ꯂꯣꯟꯅ ꯇꯨꯞꯅ ꯃꯥꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯇꯧꯕ ꯌꯥꯅꯕꯅꯤ, ꯃꯗꯨꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯅꯨꯡꯗ ꯑꯦꯟꯇꯔ ꯇꯧꯕ ꯆꯪꯁꯤꯟꯕ ꯌꯥꯅꯕꯅꯤ, ꯑꯥꯔꯗꯦꯅꯦꯁ ꯐꯣꯔꯦꯁ ꯐꯥꯎꯔꯒ꯫ ꯍꯥꯏꯔꯤꯕ ꯐꯣꯔꯦꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯄ ꯁꯣꯡꯕ ꯖꯪꯒꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯖꯔꯃꯟ ꯑꯥꯔꯃꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯂꯣꯏ, ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯤꯅ ꯂꯨꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯗꯦ ꯖꯔꯃꯟ ꯑꯥꯔꯃꯤ ꯃꯐꯝꯁꯤꯗꯒꯤ ꯐꯥꯎꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ꯫ 40,000 ꯍꯦꯟꯕ ꯃꯤꯂꯤꯇꯔꯤ ꯚꯦꯍꯤꯀꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯖꯔꯃꯟ ꯑꯥꯔꯃꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ A ꯐ꯭ꯔꯥꯟꯁ ꯇꯝꯅ ꯐꯣꯔꯦꯁ ꯑꯁꯤꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ 15 ꯃꯦ 1940ꯗ ꯃꯈꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯁꯦꯗꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯦꯞꯆꯔ ꯇꯧꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯅꯣꯔꯠ ꯂꯣꯝꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤ ꯑꯃꯗꯤ ꯐ꯭ꯔꯦꯟꯆ ꯑꯥꯔꯃꯤ ꯕꯦꯜꯖꯤꯌꯝꯗ ꯖꯔꯃꯟꯒꯤ ꯒ꯭ꯔꯨꯞ Bꯒ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯗ ꯑꯆꯧꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯔ ꯁꯣꯛ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯔꯃꯟ ꯂꯥꯟꯃꯤꯁꯤꯡꯅ ꯁꯗꯟꯂꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯀꯣꯏꯁꯤꯟꯈꯤ ꯅꯥꯖꯤ ꯑꯥꯔꯃꯤꯁꯤꯡꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ, ꯁꯃꯨꯗ꯭ꯔꯔꯣꯝꯗ, ꯗꯟꯀꯔꯠ ꯄꯣꯔꯠ ꯂꯣꯝꯗ꯫ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯦꯟꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤ꯫ ꯗꯟꯀꯔꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯏꯚꯦꯟ ꯑꯗꯨ ꯋꯥꯔꯜ ꯋꯥꯔ II ꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯛ ꯏꯚꯦꯟ ꯑꯃ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯅꯤꯌꯔꯂꯤ 4 ꯂꯥꯈ ꯑꯦꯂꯥꯏꯠ ꯇ꯭ꯔꯨꯞ ꯗꯟꯀꯔꯠꯀꯤ ꯕꯤꯆ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯇ꯭ꯔꯦꯞ ꯇꯧꯗꯨꯅ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯑꯦꯂꯥꯏꯠ ꯐꯣꯔꯁ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨꯅꯤ, ꯂꯣꯏꯅꯅ ꯑꯇꯩ ꯀꯟꯇ꯭ꯔꯤ ꯍꯤꯠꯂꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯒ꯭ꯔꯨꯞ ꯑꯗꯨꯕꯨ ꯑꯦꯂꯥꯏꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯤꯠꯂꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨꯅ ꯑꯦꯛꯖꯤꯁ ꯄꯋꯥꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯂꯥꯏꯠ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯔꯝꯗꯦ, ꯃꯔꯝꯗꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯅꯥꯖꯤ ꯑꯥꯔꯃꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯁ꯭ꯀꯦꯞ ꯇꯧꯅꯕ ꯅꯥꯟꯊꯣꯛꯅꯕꯒꯤ ꯑꯇꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯗꯨ ꯈꯛꯇꯗꯒꯤ ꯏꯚꯥꯀꯨꯋꯦꯠ ꯇꯧꯕ ꯅꯠꯇꯅ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯥꯟꯃꯤ ꯂꯥꯛ 3 ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ, ꯃꯁꯤꯅ ꯃꯈꯣꯏꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯚꯟ ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯐ꯭ꯔꯥꯟꯁ ꯂꯥꯟ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗ ꯋꯤꯟꯁꯇꯟ ꯆꯔꯆꯤꯜꯅ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯝꯃꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯏꯚꯥꯀꯨꯋꯦꯠ ꯇꯧꯅꯕꯒꯤ꯫ 26 ꯃꯦ 1940ꯗ ꯑꯣꯄꯔꯦꯁꯟ ꯗꯥꯏꯅꯥꯃꯣ ꯂꯣꯟꯆ ꯇꯧꯈꯤ꯫ ꯃꯁꯤ ꯃꯤꯂꯤꯇꯔꯤ ꯍꯤꯁꯇ꯭ꯔꯤꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯚꯥꯀꯨꯋꯦꯁꯟ ꯄ꯭ꯂꯥꯟ ꯑꯃꯅꯤ꯫ ꯂꯩꯃꯥꯏꯗ ꯖꯔꯃꯅꯤꯒꯤ ꯑꯥꯔꯃꯤ ꯕꯦꯁ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯇꯨꯅ ꯇ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯅꯣꯡꯊꯛꯇꯒꯤꯅ ꯑꯃꯨꯛ ꯖꯔꯃꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯕꯦꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯨ ꯏꯚꯦꯟꯇ ꯕꯦꯁ ꯇꯧꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯅꯣꯂꯤꯟꯒꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯃꯤꯡꯅ ꯗꯨꯟꯀꯔꯛ ꯀꯧꯕ ꯐꯤꯂꯝ꯫ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯎꯠꯇꯨꯅ ꯇꯥꯛꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ 3ꯗ ꯐꯣꯀꯁ ꯇꯧꯈꯤ ꯏꯚꯥꯀꯨꯋꯦꯁꯟ ꯇꯧꯅꯕꯒꯤ꯫ ꯑꯍꯥꯟꯕꯗ ꯕ꯭ꯔꯤꯇꯤꯁ ꯔꯣꯌꯦꯜ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ, ꯕ꯭ꯔꯤꯇꯤꯁ ꯁꯤꯞꯁ ꯖꯍꯥꯖꯁꯤꯡ ꯑꯦꯂꯥꯏꯠ ꯐꯣꯔꯁꯁꯤꯡꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯚꯔ ꯄꯤꯗꯨꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯪꯂꯤꯁ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯐꯤꯁꯤꯡ ꯕꯣꯠ ꯉꯥ ꯐꯥꯅꯕꯒꯤ ꯂꯩꯔꯤꯕ ꯑꯆꯝꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡ, ꯃꯈꯣꯏꯁꯨ ꯏꯚꯥꯀꯨꯋꯦꯁꯟ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯗꯨꯟꯀꯔꯛ ꯕꯤꯆ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯂꯥꯟꯃꯤꯁꯤꯡ ꯃꯁꯥ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ, ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯗꯨꯅ꯫
4 June 1940 Sorakna Lanmi Lak Ahum Makhairom Mai Pakna Mafum Dudagi evacuate Tauki Loktok Pangamki Masi film Aduda Suuli Adubu Makoigi bad news Ngaitaw Paw Amana Allied Forcing gi Ayamba military equipment sing Luisilaki Masigi evacuation Asida Ayamba Sinakibana Maram Waraga Hariba matam aduda Italy hariba leba asidasu dictatorship na palami Mussolini koba dictator amana magna Hitler ga loinana alliance semki michang oiki France ki mathak talan tawnabagi damak Italy amadi Germany ki alliance adubu pack of steel haina khangnarami leba anisina France amadi Britain ki mayokta war declare tawki loktoki June 10 da Numit kharni ki matung 22nd June 1940 France Hitler ki mamang da surrender tawki Asumna July 1940 matamsi fawada Hitler na magi manak nakpa laibak ayamba kudum chansinki Austria, Poland, Denmark, Norway, Belgium, Luxembourg, Netherlands amadi France na chingba loina loksin kirami hairiba matam asida Europe ta achoba nation sumnagi ahum khaktamak ngaire Hitler gi Germany, Britain amadi Soviet Union ni Germany amadi Soviet Union gi marakta peace agreement ama leibana Hitler na Soviet Union dagi kirobgi mathok tardre Mana Thajarami Soviet nadi kadonungda Germany de attack torloi habisi aduna hojik lemhoriba haibabu subnagi Britain khaktangare Germany gi mayokta leiribasi mayamna soidana hangninglamgani America di kadai chatkre makoi gi role na kari haina tasengbadi matang asi fawda America Second World War da involved tawdri saruk yadri First World War da thokiba tawdoksing maram waraga America na khalami masida koi interest amata laite Europe ta tawningba tawjarasunu Ikoi masida interfere tawroi khut thinjaloi haina aduna matang sida yamna clear oire madudi Germany na tanja duda khanaba leptuna lan asi loisilama taragadi Hitler na war asi mai paklabani ngamlawgumbani Hitler gi khutta yamna chawba advantage leirabani adubu mataw karamna masigi pura tayonaba fiba ama oiraktuna Britain na Germany bu maithiba piba ngamkiba hariba mayam asi matangi ani suba saruk part 2 dagi khangminarasi mayamna khalamgani video asi suspense ta thanam laga loisan grena adubu video gi leng asi yamna sanglani mayam soidna boring churani aduna saru ani thoksabani yamna tu matamda ani suba saruk adusu upload tawjarakani ngasigi di matang asida video asi loisinjage loinana First World War gi matangda video semaningbal leraga su comment ta thambiramu interest leibiba mi yamlagadi soidna semjarake loinana ngasigi video asi interesting oi natragana domda nover khara khangjinba or kanaba khara do su piana khanbiragadi video sibu like share loinana channel asibu channel asina 50k family hack suboga mayamgi give away macha matang arrange tawjari masi yawnaba mayamna su support tawbiu loinana matungda su interesting oiraba kanaraba video kyama puduna laksake punapu Tasi Khangsi gi maikai dagi kai kono bochari